ꯂꯩꯔꯝꯃꯦ ꯑꯣ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤꯗꯨꯀꯣ ꯀꯧꯇꯥ ꯑꯃ ꯊꯥꯞꯄ ꯂꯩꯔꯝꯕꯗꯣ ꯍꯥꯟꯅ ꯑꯣ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯃꯥꯒ ꯄꯥꯕꯨꯡꯗ ꯁꯔꯄ꯭ꯔꯥꯏꯁ ꯌꯥꯝ ꯆꯥꯎꯕ ꯑꯃ ꯄꯤꯒꯗꯧꯔꯤꯀꯣ ꯆꯩ ꯆꯥꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯌꯥꯝ ꯉꯛꯄ ꯑꯃ ꯇꯧꯗꯣꯏꯅꯦꯀꯣ ꯍꯥꯏꯗꯤ ꯃꯣꯏ ꯁꯨꯡꯈꯪ ꯈꯪꯍꯟꯗꯕꯤꯗꯀꯣ ꯑꯩ ꯄꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯒꯤ ꯄꯣꯠ ꯑꯃ ꯃꯣꯏꯗ ꯌꯥꯝ ꯊꯤꯅ ꯐꯖꯅ ꯄ꯭ꯔꯤꯖꯥꯕ ꯇꯧꯔꯒ ꯊꯝꯕꯒꯤ ꯁꯔꯄ꯭ꯔꯥꯏꯖꯇꯨꯅꯦ ꯃꯌꯥꯝꯀꯣ ꯑꯗꯨꯗꯤ ꯉꯁꯤ ꯁꯔꯄ꯭ꯔꯥꯏꯖꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯆꯍꯤ 38ꯃꯨꯛ ꯁꯨꯕ ꯀꯨꯟꯗꯣꯅꯤꯀꯣ ꯁꯦ ꯑꯩꯈꯣꯏ ꯃꯥꯒ ꯄꯥꯕꯨꯡꯒꯤ ꯂꯨꯍꯣꯡꯕꯒꯤ ꯑꯗꯣ ꯁꯤꯒꯤ ꯃꯀꯨꯞ ꯑꯗꯨꯝ ꯂꯩꯁꯦ ꯑꯣ ꯁꯦ ꯁꯟꯗꯣꯛꯑꯒ ꯇꯧꯔꯝꯃꯣꯀꯣ ꯃꯌꯥꯝ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏ ꯃꯥꯒ ꯄꯥꯕꯨꯡꯒ ꯂꯨꯍꯣꯡꯈꯤꯕꯒꯤ ꯊꯥꯏꯅ ꯀꯨꯟꯗꯣꯗꯅꯦꯕ ꯄ꯭ꯔꯤꯖꯥꯕ ꯇꯧꯔ ꯊꯝꯗꯣꯏꯅꯦ ꯀꯃꯥꯏꯅ ꯄ꯭ꯔꯤꯖꯥꯕ ꯇꯧꯒꯦꯗ ꯌꯦꯡꯁꯦ ꯑꯗꯨꯒ ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯗꯣꯏꯅꯦꯕ ꯑꯗꯨꯗꯤ ꯂꯩꯔꯦ ꯀꯣ ꯃꯌꯥꯝꯁꯤ ꯁꯤꯁꯤꯅꯤ ꯁꯨꯃꯥꯏꯅ ꯊꯝꯃꯝꯃꯦ ꯍꯣꯔꯦꯟ ꯂꯧꯊꯣꯛꯁꯦ ꯍꯥꯏꯔ ꯑꯩ ꯂꯧꯊꯣꯛꯄꯁꯦ ꯀꯣꯟꯅ ꯂꯧꯊꯣꯛꯄꯤꯔꯣꯅꯦ ꯑꯩꯅ ꯍꯩꯔꯨꯔꯁꯦ ꯁꯣ ꯀꯩꯅꯣ ꯇꯧꯕꯤꯗ꯭ꯔꯥ ꯁꯤꯅꯤ ꯑꯩꯅ ꯑꯗꯨꯝ ꯂꯧꯊꯣꯛꯇꯧ ꯂꯩꯔꯛꯄ ꯍꯣꯔꯦꯟ ꯂꯧꯊꯣꯛꯄꯤꯔꯣꯅꯦ ꯂꯧꯊꯣꯛꯑ ꯀꯩꯝ ꯇꯧꯔꯣꯏꯌꯦ ꯁꯤꯁꯦ ꯀꯩꯅꯣꯝ ꯌꯦꯡꯒꯦ ꯇꯧꯍꯧꯕꯅꯦ ꯂꯤꯀꯨꯟ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯇꯧꯕꯅꯦ ꯌꯥꯎꯕ꯭ꯔꯥ ꯆꯤꯀꯦꯟꯕꯁꯤꯗ ꯑꯗꯨꯝ ꯑꯩꯅ ꯑꯗꯨꯝ ꯅꯤꯛꯊꯣꯛꯇꯣꯏꯅꯦꯕꯀꯣ ꯍꯥꯏꯗꯤ ꯀꯣꯟꯅꯕꯨꯗꯤ ꯕꯣꯔꯗꯔꯗꯕꯨꯗꯤ ꯍꯥꯞꯆꯤꯜꯂꯛꯀꯦꯕ ꯂꯤꯀꯨꯟꯗꯤ ꯌꯥꯎꯗ꯭ꯔꯕ ꯃꯥꯜꯂꯦ ꯂꯤꯀꯨꯟ ꯌꯥꯝ ꯌꯦꯠꯇꯣꯔꯦ ꯑꯩ ꯌꯦꯡꯒꯦ ꯇꯧꯅꯤ ꯂꯤꯄꯨꯟ ꯍꯥꯏꯁꯦ ꯀꯩꯗꯅꯤ ꯈꯨꯠ ꯄꯨꯟꯕꯩꯗꯣ ꯑꯣ ꯑꯗꯨꯗꯤ ꯌꯥꯎꯗ꯭ꯔꯕ ꯑꯗꯨꯗꯤ ꯃꯥꯜꯂꯦ ꯌꯥꯎꯗ꯭ꯔ ꯃꯥꯜꯂꯦ ꯑꯃ ꯀꯩꯅꯣꯗꯨꯔꯥ ꯂꯪ ꯑꯃ ꯂꯪꯗ ꯑꯗꯨꯁꯨ ꯂꯩꯍꯧꯒꯨꯝ ꯇꯧꯕꯅꯤꯅꯦ ꯑꯗꯨ ꯑꯗꯨꯝ ꯄꯤꯔꯛꯑꯣ ꯍꯥꯏꯗꯤ ꯀꯣꯟꯅ ꯍꯥꯞꯇꯣꯏꯅꯦꯕ ꯑꯗꯨꯅ ꯂꯦꯌꯔ ꯍꯩꯔꯒ ꯁꯦꯝꯗꯣꯏꯅꯦꯕꯀꯣ ꯑꯣ ꯑꯗꯨꯝ ꯍꯥꯞꯁꯦ ꯑꯗꯨꯒꯤ ꯑꯗꯨꯅ ꯍꯌꯦꯡ ꯄꯨꯔꯛꯑꯒꯦ ꯌꯥꯏ ꯁꯤꯐꯧꯗꯤ ꯌꯥꯔꯅꯤꯅ ꯈꯨꯟꯗꯣꯛ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯂꯤꯄꯨꯟ ꯄꯨꯟꯕꯒꯤꯗꯣ ꯑꯗꯨꯃꯒ ꯍꯥꯞꯆꯤꯜꯂꯒ ꯁꯦꯝꯖꯤꯜꯂꯁꯤ ꯋꯥꯟ ꯈꯨꯠ ꯁꯦꯝꯒꯤꯅꯤ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯌꯥꯝ ꯍꯥꯞꯀꯅꯣ ꯍꯥꯏꯔ ꯅꯥꯔꯤꯕꯅꯤ ꯅꯥꯁꯅꯨ ꯀꯩꯅꯣ ꯍꯥꯞꯁꯦ ꯃꯌꯥꯝ ꯁꯛ ꯈꯪꯕ ꯑꯣꯏꯅ ꯁꯛ ꯌꯥꯝ ꯐꯖꯩꯗꯣ ꯀꯩꯗꯣ ꯁꯤꯗ ꯌꯥꯎꯔꯤꯁꯦ ꯑꯩꯅ ꯍꯥꯏꯕ ꯁꯔꯄ꯭ꯔꯥꯏꯖꯇꯨꯅꯦꯀꯣ ꯐꯖꯅ ꯄꯦꯛ ꯇꯧꯔꯒ ꯄꯨꯔꯛꯑꯦ ꯀꯩꯅꯣꯗ ꯌꯦꯡꯉꯃꯤꯅ 이마 머미도 가리바 맵스 가리바 해마버티 ꯀꯩꯅꯣꯝ ꯌꯦꯡ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯃꯥꯒꯤ ꯑꯩꯈꯣꯏ ꯃꯥ ꯄꯥꯎꯒꯤ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯔꯒꯦ ꯑꯩ ꯃꯃꯥꯏ ꯀꯩꯅꯣꯝꯃ ꯁꯦꯝꯃꯛꯄꯅꯦ ꯕꯕꯥꯒꯤꯒ ꯀꯩ ꯁꯦꯝꯃꯛꯏꯅꯣ ꯍꯥꯏꯕ ꯆꯪꯒꯜꯂꯣ ꯈꯔ ꯆꯪꯒꯜꯂꯣ ꯑꯗꯨꯅꯦ ꯑꯗꯨ ꯅꯣꯏ ꯃꯌꯥꯝꯅꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯄꯣꯇꯣꯛꯇ ꯇꯧꯔꯦ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦ ꯌꯥꯝ ꯊꯤꯅ ꯁꯔꯄ꯭ꯔꯥꯏꯖꯅꯦ ꯁꯤꯗꯤ ꯀꯩꯅꯣ ꯌꯦꯡꯉꯣ ꯃꯁꯛ ꯈꯪꯒꯗ꯭ꯔꯥ ꯈꯪꯗꯦ ꯋꯥꯡ ꯈꯨꯠꯁꯦꯝꯒꯤ ꯀꯩ ꯃꯥꯜꯂꯤ ꯍꯦꯄꯤ ꯕꯥꯔꯗꯦꯒꯤ 버디야 ꯕꯥꯔꯗꯦ ꯑꯁ ꯌꯥꯗ꯭ꯔꯤꯅꯦ ꯌꯥꯗꯣꯔꯦ ꯌꯥꯅꯤ ꯌꯥꯅꯤ ꯆꯤꯡꯕꯗ ꯑꯣꯟꯅꯁꯤꯅ ꯆꯤꯡꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯄꯨꯊꯣꯛꯄ ꯍꯩꯇ꯭ꯔꯕꯣ ꯍꯩꯇ꯭ꯔꯤꯅꯦ ꯑꯃ ꯆꯤꯡꯕꯗ ꯑꯣꯟꯅꯁꯤꯅ ꯆꯤꯡꯊꯣꯛꯈ꯭ꯔꯦꯕ ꯌꯥꯗꯣꯔꯦ ꯌꯥꯔꯦ ꯃꯥꯇꯅ ꯆꯤꯡꯉꯨꯅ ꯍꯟꯗꯛꯇꯤ ꯀꯩꯅꯣ ꯀꯩ ꯃꯥꯜꯂꯦ ꯐꯣꯇꯣꯔ 포토 नत्रगने कुंडो परेंगुम ओरगन ꯑꯦ ꯋꯥꯊꯤꯗꯤ ꯑꯗꯨꯗꯤ ꯀꯥꯏ ꯀꯨꯟꯗꯣ 소이로만 이거 오이 ꯀꯗꯥꯏꯗꯤ ꯀꯨꯟꯗꯣ ꯌꯦꯡꯉꯣ ꯑꯣꯏꯔꯝꯗ꯭ꯔꯒꯗꯤ ꯂꯩꯔꯝꯃꯦ ꯂꯩꯔꯝꯃꯦ ꯑꯣ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤꯗꯨꯀꯣ ꯀꯧꯇꯥ ꯑꯃ ꯍꯥꯞꯄ ꯂꯩꯔꯝꯕꯗꯣ ꯍꯥꯟꯅ ꯑꯣ ꯁꯦꯝꯁꯤ ꯂꯧꯊꯣꯛꯁꯤꯔ ꯂꯧꯊꯣꯛꯑꯁꯤ ꯑꯩꯅ ꯃꯥꯡꯉꯝꯗꯗꯤ ꯕꯣꯛꯁ ꯁꯤ ꯀꯂꯧꯗꯗꯤ ꯊꯤ ꯃꯥꯅꯤ ꯈꯪꯉꯔꯣꯏ ꯈꯔ ꯂꯩꯔꯗꯤ ꯌꯥꯝ ꯐꯖꯅ ꯄ꯭ꯔꯤꯖꯥꯕ ꯇꯧꯗ꯭ꯔꯣ ꯇꯧꯔꯦ 이리 망어 망어라 ꯃꯥꯡꯉꯔꯣꯏ ꯁꯣꯝꯗꯤ ꯀꯩꯅꯣ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯍꯧꯔꯅꯤ ꯁꯤꯗꯤ ꯁꯤ ꯊꯥꯖꯕ꯭ꯔꯕ ꯑꯇꯩ ꯎꯠꯂꯣꯁꯤꯔ ꯁꯤꯗ ꯑꯝꯇ ꯎꯠꯂꯣ ꯏꯃ ꯀꯗꯥꯏꯅꯤ ꯌꯥꯔꯕ ꯌꯨꯝ ꯊꯥꯏꯅꯒꯤ ꯂꯞ ꯁꯥꯏꯟꯒ ꯑꯣꯏꯕ ꯍꯥꯏꯅ ꯁꯤꯁꯦ ꯃꯣꯏꯅ ꯆꯦꯟꯕꯤꯔꯤꯕ ꯑꯗꯣ ꯃꯃꯥ ꯍꯣꯏꯒꯤ ꯁꯤ ꯂꯨꯍꯣꯡꯕꯒꯤꯁꯦ ꯀꯩꯅꯣ ꯇꯧꯔꯝꯒꯅꯤ ꯕꯣꯔ ꯕꯥꯇꯣꯟ ꯂꯥꯛꯄꯗ ꯉꯍꯥꯟꯋꯥꯏꯗꯤ ꯕꯣꯔ ꯕꯥꯇꯣꯟꯅ ꯕꯣꯔꯗ ꯃꯕꯥꯏꯗ ꯀꯨꯟꯗꯣ ꯍꯨꯛꯅꯔꯝꯃꯦ ꯑꯗꯨꯗꯤ ꯇꯧꯗꯦ ꯑꯩꯈꯣꯏ ꯑꯗꯣ ꯃꯃꯥ ꯍꯣꯏꯒꯤꯁꯦ ꯇꯧꯗꯕꯁꯦ ꯂꯤꯄꯨꯟꯁꯦ ꯑꯅꯤ ꯁꯨꯏ ꯀꯃꯥꯏꯅꯅꯣ
ꯀꯩꯗꯧꯁꯤꯔꯣ ꯃꯔꯤꯗ ꯁꯨꯕꯩꯁꯦ ꯈꯪꯗꯦ ꯀꯨꯟꯗꯣ ꯄꯔꯦꯡ ꯑꯅꯤ ꯁꯨꯔꯦꯗꯅꯀꯣ ꯂꯤꯄꯨꯟ ꯈꯨꯠꯇ ꯄꯨꯟꯕꯁꯦ ꯁꯤ ꯂꯤꯄꯨꯟꯅꯦꯕ ꯁꯤꯁꯤꯅ ꯀꯨꯟꯗꯣꯗꯣꯅꯦꯕ ꯀꯨꯟꯗꯣ ꯑꯅꯤ ꯁꯤꯗ ꯍꯥꯞꯄꯦ ꯑꯗꯣ ꯂꯤꯄꯨꯟꯁꯦ ꯑꯅꯤ ꯁꯨꯔꯝꯃꯦꯕ ꯈꯪꯗꯦ ꯀꯩꯅꯣꯝꯗ ꯄꯨꯟꯕꯩ ꯑꯣꯅꯦ ꯃꯅ ꯑꯗ ꯑꯩꯅ ꯑꯗꯨꯝ ꯉꯍꯥꯟꯋꯥꯏꯗꯤ ꯕꯣꯔ ꯃꯕꯥꯏꯗ ꯍꯨꯛꯅꯕ ꯑꯃ ꯇꯧꯅꯔꯝꯕꯅꯦꯕ ꯑꯗꯨ ꯑꯣꯏꯖꯥꯠꯂꯥꯅ ꯑꯗꯨꯝ ꯄꯨꯟꯁꯤꯟꯈ꯭ꯔꯕ ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯗꯤ ꯃꯣꯏ ꯀꯩꯅꯣꯝꯗ ꯑꯣꯏꯔꯝꯒꯅꯤ ꯀꯨꯏꯔꯕꯅꯦ ꯑꯩꯈꯣꯏꯁꯨ ꯈꯪꯗ꯭ꯔꯦ ꯋꯨꯗꯟ ꯐ꯭ꯔꯦꯝꯒ ꯑꯣꯏꯔꯒ ꯐꯖꯩ ꯌꯥꯝ ꯐꯖꯅ ꯀꯩꯅꯣ ꯇꯧꯕꯤꯔꯦ ꯀꯩ ꯂꯝꯗꯩꯅꯣ ꯑꯩ ꯅꯣꯡꯃꯩꯕꯨꯡꯗꯩꯅ ꯅꯣꯡꯃꯩꯕꯨꯡꯗꯩꯔ ꯁꯤꯁꯦ ꯏꯄꯣꯛꯁꯤ ꯀꯧꯋꯦꯕ ꯃꯥꯕ ꯏꯄꯣꯛꯁꯤ ꯍꯥꯏꯗꯅ ꯒ꯭ꯂꯥꯁ ꯃꯛꯇꯤ ꯅꯠꯇꯦ ꯀꯥꯏꯔꯣꯏ ꯇꯥꯔꯁꯨ ꯀꯥꯏꯔꯣꯏ ꯍꯩꯔꯤꯅꯦꯕ ꯍꯩꯔꯤꯅꯦ ꯑꯣ ꯁꯤ ꯁꯤ ꯍꯩꯔꯤꯔꯣ ꯅꯣꯏ ꯌꯥꯝ ꯃꯑꯣꯡ ꯇꯥꯅ ꯇꯧꯋꯤꯗ ꯐꯖꯗ꯭ꯔꯦꯕ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯍꯩ ꯅꯪ ꯇꯧꯔꯤꯔꯣ ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯣꯏꯕꯥꯅꯤꯅ ꯅꯣꯏꯕꯥꯅꯤꯅ ꯈꯨꯠꯅ ꯁꯥ ꯌꯥꯝ ꯍꯩꯅꯤ ꯑꯩꯈꯣꯏꯗꯤ ꯂꯥꯛꯄꯗ ꯀꯩ ꯆꯥꯅꯤ ꯅꯣꯏꯗꯤ ꯊꯦꯡꯅꯔꯤꯁꯤꯉꯥꯏꯒꯗ꯭ꯔꯒ ꯆꯥ ꯊꯛꯇ꯭ꯔꯁꯨ ꯌꯥꯏ ꯑꯗꯨꯝ ꯆꯥ ꯂꯣꯜꯂꯛꯀꯦ ꯉꯥꯏꯈꯣ ꯑꯩ ꯆꯥ ꯂꯣꯜꯂꯛꯀꯦ ꯀꯨꯏꯔꯣꯏ ꯐꯖꯔꯕ ꯌꯦꯡꯉꯣ ꯐꯖꯩ ꯑꯝꯄꯥ ꯌꯦꯡꯉꯨ ꯀꯩꯗꯧꯔꯒꯦ ꯐꯖꯩ ꯐꯖꯩꯅꯦ ꯄꯨꯔꯥ ꯀꯩꯅꯣꯅꯦ ꯑꯅꯧꯕꯅꯦ ꯂꯧꯊꯣꯛꯑꯦ ꯍꯥꯟꯅꯗꯤ ꯀꯧꯇꯥ ꯑꯃꯗ ꯌꯥꯎꯔ ꯂꯩꯔꯝꯕꯅꯤ ꯑꯗꯨꯁꯨ ꯐꯅ ꯀꯨꯏꯅ ꯊꯝꯃꯤꯗꯨꯅꯤ ꯌꯥꯝ ꯄꯠꯂꯝꯅꯤ ꯃꯥꯅꯦ ꯐꯖꯅ ꯁꯦꯝꯃꯛꯇ꯭ꯔꯣꯗ ꯂꯨꯝꯃꯤ ꯎꯁꯤ 1992 17 ꯑꯦꯄ꯭ꯔꯤꯜ ꯀꯩꯁꯥꯝꯊꯣꯡ ꯍꯥꯏꯗꯤ ꯋꯦꯗꯤꯡꯒꯤ ꯅꯍꯥꯟꯃꯨꯛꯀꯤ ꯏꯟꯚꯤꯇꯦꯁꯟꯗ ꯂꯩꯔꯝ ꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯃꯑꯣꯡ ꯇꯥꯒꯗꯕꯅꯤ ꯑꯗꯨꯁꯨ ꯊꯤ ꯈꯪꯗ꯭ꯔꯕ ꯐꯣꯇꯣꯃꯛꯇ ꯌꯥꯎꯈꯤꯕ꯭ꯔꯥ ꯐꯥꯏꯜꯃꯛꯇ ꯌꯥꯎꯈꯤꯕ꯭ꯔꯥ ꯑꯃꯗꯤ ꯇꯧꯕ꯭ꯔꯥ ꯃꯤꯡꯖꯦꯜ ꯅꯠꯇꯦꯕ ꯃꯤꯡꯖꯦꯜ ꯅꯠꯇꯤꯌꯦ ꯀꯥꯏꯔꯣꯏꯕ ꯎꯕꯗ ꯍꯌꯦꯡ ꯀꯨꯏꯔꯀꯥꯟꯗ ꯁ꯭ꯀ꯭ꯔꯦꯁꯀꯨꯝꯕ ꯂꯥꯛꯇꯥꯔꯒꯁꯨ ꯋꯥꯡꯕꯁꯤ ꯁꯦꯝꯃꯦ ꯐꯖꯔꯕ ꯂꯥꯏꯠꯀ ꯇꯧꯔꯒ ꯍꯌꯦꯡ ꯌꯨꯝꯒ ꯐꯖꯔꯀꯥꯟꯗꯗꯤ ꯐꯖꯅ ꯌꯥꯔꯅꯤ ꯁꯤꯗ LED ꯍꯥꯞꯄ ꯌꯥꯏꯕꯀꯣ LED ꯍꯥꯞꯄꯁꯤ ꯑꯃꯨꯛ ꯀꯩꯗ ꯀꯩꯅꯣ ꯇꯧꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯍꯌꯦꯡ ꯌꯥꯔꯛꯇ꯭ꯔꯀꯥꯟꯗ LED ꯄꯣꯠꯁꯦ ꯍꯣꯏ ꯐꯖꯕ ꯑꯃ ꯈꯪꯗꯕꯅꯦꯕ ꯃꯃꯤꯡ ꯈꯛꯀꯤ ꯍꯥꯞꯄ ꯑꯣꯏꯅ ꯊꯣꯛꯇꯣꯏꯕ ꯁꯤꯂꯥꯄꯣꯠꯇꯦꯗ ꯅꯛꯈꯠꯄꯅꯤ ꯂꯝꯕꯤ ꯀꯩꯅꯣ ꯇꯧꯗꯕꯗꯣ ꯂꯝꯕꯤꯁꯦ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯈꯤ ꯀꯨꯀꯤꯅ ꯂꯥꯟ ꯇꯧꯔꯛꯄꯗꯒꯤ ꯐꯔꯛ ꯇꯥꯈꯤꯕ ꯋꯥꯅꯦꯕ ꯆꯠꯇꯣꯏꯅꯦ ꯗ꯭ꯌꯨꯇꯤ ꯆꯠꯄꯒꯤ ꯂꯥꯛꯏꯅꯦ ꯅꯣꯏ ꯑꯥ ꯇꯥꯔꯝꯃꯦ ꯍꯥꯏꯗꯨꯗꯤ ꯑꯩꯈꯣꯏꯒꯗꯤ ꯃꯇꯝꯗꯣ ꯄꯨꯜꯂꯝꯃꯁꯨꯀꯣ ꯑꯗꯨꯝ ꯈꯪꯅꯔꯝꯒꯅꯤꯗꯤꯅꯦ ꯖꯤꯁꯦ ꯄꯤꯛꯄꯅꯤꯅ ꯂꯣꯏꯅ ꯊꯕꯛ ꯇꯧꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯑꯗꯨꯝ ꯍꯦꯛꯇ ꯄꯨꯜꯂꯦ ꯈꯪꯅꯩ ꯕꯣꯟ ꯌꯦꯡꯕꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯄꯨꯜꯂꯦꯕ ꯍꯦꯛ ꯃꯣꯏ ꯃꯆꯥꯈꯩꯗꯤ ꯁ꯭ꯋꯥꯏꯗ ꯑꯌꯥꯝꯕ ꯂꯣꯏ ꯄꯥꯜꯂꯦ ꯍꯦꯛꯇ ꯅꯪ ꯁꯤꯗꯤ ꯂꯣꯛ ꯊꯨꯡꯉꯝꯅꯤ ꯌꯥꯔꯣꯏ ꯑꯗꯨꯗꯤ ꯂꯣꯛ ꯊꯨꯡꯉꯝꯅꯤ ꯌꯥꯔꯣꯏꯕ ꯁꯤꯔꯃꯥꯔꯣ ꯃꯥꯗꯤ ꯃꯥ ꯂꯣꯛ ꯊꯨꯡꯗꯦ ꯄꯪꯉꯥ ꯆꯥꯕꯅꯦ ꯃꯥꯗꯤ ꯑꯗꯨ ꯁꯤ ꯂꯣꯛ ꯊꯨꯡꯉꯁꯨ ꯀꯩꯁꯨ ꯁꯤꯗꯤ ꯍꯥꯎꯕꯅꯦ ꯊꯨꯝꯕꯅꯦ ꯑꯁꯤꯟꯕ ꯀꯩꯝ ꯌꯥꯎꯗꯕꯅꯤ ꯁꯤꯟꯕ ꯌꯥꯎꯗꯕꯅꯤ ꯌꯥꯝ ꯋꯥꯡ ꯈꯨꯁꯦꯝꯒꯤ ꯊꯤꯟꯕꯤꯔꯛꯄꯗꯨꯅꯤꯀꯣ ꯀꯨꯟꯗꯣꯗꯨꯅꯤ ꯌꯥꯝꯅ ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯊꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩ ꯉꯁꯥꯏ ꯍꯥꯞꯈꯤꯕꯗꯨꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕꯁꯦ ꯌꯥꯝ ꯊꯤꯅ ꯃꯑꯣꯡ ꯇꯥꯅ ꯄ꯭ꯔꯤꯖꯥꯕ ꯇꯧꯔꯛꯑꯦ ꯍꯥꯏꯇꯥꯔꯦꯀꯣ ꯂꯪꯒ ꯂꯣꯏ ꯌꯥꯎꯔꯦ ꯑꯗꯨꯒ ꯁꯤꯗ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯚꯤꯖꯤꯠ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯅ ꯑꯃꯨꯛ ꯁꯤꯒꯤ ꯁꯤꯡꯖꯃꯩ ꯃꯊꯛ ꯁꯣꯡꯊꯥꯝ ꯂꯩꯀꯥꯏꯀꯣ ꯑꯗꯨꯝ ꯁꯨꯄꯔ ꯃꯥꯔꯀꯦꯠ ꯌꯧꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯕꯖꯥꯔꯣꯝꯗ ꯍꯦꯜꯂꯛ ꯃꯇꯝꯗ ꯑꯗꯨꯝ ꯂꯩꯕꯅꯦ ꯅꯝꯕꯔꯁꯨ ꯑꯗꯨꯝ ꯂꯩꯔꯦ 6909-650-430 ꯁꯤꯗ ꯑꯗꯨꯝ ꯀꯟꯇꯦꯛ ꯇꯧꯕꯤꯕ ꯌꯥꯏ ꯌꯨꯝꯗ 6909-650-430 ꯄꯥꯎ ꯐꯥꯎꯕꯤꯔꯀꯥꯟꯗ ꯑꯣꯔꯗꯔ ꯇꯧꯕꯤꯕ ꯌꯥꯒꯅꯤ ꯑꯦꯅꯤ ꯐꯣꯔꯝ ꯑꯣꯐ ꯒꯤꯐ ꯑꯥꯏꯇꯦꯝ ꯑꯗꯨꯝ ꯃꯣꯏꯗꯒꯤ ꯐꯪꯕꯅꯤ ꯐꯪꯗꯕ ꯂꯩꯇꯦ ꯄꯥꯝꯕ꯭ꯔꯥ ꯁꯤꯔꯣ ꯄꯥꯝꯃꯤ ꯀꯩꯅꯣ ꯁꯨꯝ ꯐꯖ ꯇꯧꯕꯤꯁꯦ ꯁꯤꯕꯣ ꯏꯆꯥꯁꯤꯡ ꯄꯥꯝꯗꯦ ꯍꯥꯏꯌꯥꯄꯣꯠꯇꯦ ꯅꯠꯇꯦ ꯏꯆꯥꯁꯤꯡ ꯁꯨꯝ ꯐꯖ ꯇꯧꯕꯤꯁꯤ ꯁꯨꯝ ꯆꯦꯛꯁꯤꯟꯅ ꯐꯖꯅ ꯇꯧꯕꯤꯔꯕ ꯀꯩꯅꯣ ꯍꯥꯟꯅꯒꯤꯗꯣ ꯈꯦꯠꯅꯗ꯭ꯔꯣ ꯈꯦꯠꯅꯩ ꯌꯥꯝ ꯐꯖꯩ ꯍꯥꯟꯅꯩꯗꯨꯗꯤ ꯑꯗꯨꯝ ꯈꯔ ꯆꯍꯤꯒꯤ ꯈꯔ ꯃꯥꯡꯈꯤꯗꯣꯏꯅꯦ ꯃꯥꯡꯗꯣꯏꯅꯦ ꯇꯪꯅꯦꯕ ꯂꯪꯇꯪ ꯃꯥꯡꯗꯣꯏꯅꯦ ꯑꯩꯈꯣꯏ ꯏꯆꯦ ꯑꯃꯒꯤꯁꯨ ꯁꯦꯝꯃꯦ ꯃꯥꯏꯁꯤꯅ ꯂꯪ ꯉꯥꯛꯇ ꯉꯥꯏꯔꯕ ꯃꯃꯥꯏꯗꯤ ꯈꯔꯕꯨ ꯌꯥꯝꯃꯝꯃꯦꯕ ꯃꯥꯏꯗꯤ ꯄꯨꯔꯥ ꯂꯪ ꯉꯥꯛꯇ ꯉꯥꯏꯔꯕ ꯑꯗꯨꯅꯦ ꯆꯍꯤ 30 ꯁꯨꯔꯛꯑꯕ ꯍꯥꯏꯁꯤꯗꯤ 38 ꯌꯥꯝ ꯐꯖꯅ ꯊꯝꯃꯝꯃꯦ ꯁꯨꯔꯛꯑꯕꯅꯤ ꯊꯝꯕꯅꯤ ꯐꯖꯅ ꯂꯩꯕꯅꯦꯕ ꯑꯗꯨꯗ ꯑꯩꯅ ꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯀꯩꯅꯣ ꯇꯧꯕꯒꯤꯅꯦ ꯑꯗꯨ ꯃꯥꯡꯒꯟꯕꯅꯦꯕ ꯌꯥꯝꯅ ꯃꯥꯡꯒꯜꯂꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯥ ꯅꯍꯥꯟ ꯀꯥꯏꯗ ꯃꯥꯡꯈ꯭ꯔꯕ ꯊꯤ ꯈꯪꯉꯝꯃꯣꯏ ꯈꯪꯗꯅ ꯃꯊꯥ ꯁꯥꯕ ꯗꯤꯔꯥꯅ ꯍꯥꯏꯔꯛꯄꯗ ꯑꯩꯕꯨꯒꯅꯦ ꯃꯐꯝ ꯑꯃꯗꯗꯤ ꯊꯝꯕꯅꯤ ꯉꯥꯏꯈꯣꯅꯦ ꯄꯣꯠꯁꯤꯁꯨꯅꯦ ꯑꯃꯗ ꯑꯃꯨꯛ ꯊꯥꯡꯗꯣꯛ ꯑꯃꯗ ꯊꯥꯡꯖꯤꯟ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯃꯑꯣꯡ ꯇꯥꯗ꯭ꯔꯤꯕꯅꯤꯅꯀꯣ ꯁꯦꯝꯕ ꯂꯣꯏꯗ꯭ꯔꯤꯕꯅꯤꯅꯅꯦ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟꯁꯤꯗꯅꯦ ꯍꯦꯛꯇꯅꯦ ꯑꯩ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ꯭ꯔꯤꯑꯕ ꯑꯗꯨꯗꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯂꯩꯗꯤ ꯂꯩꯔꯝꯃꯦ ꯃꯣꯏ ꯀꯩꯅꯣ ꯀꯥꯡꯕꯨꯅ ꯂꯣꯠꯁꯟꯕ ꯃꯥꯅ ꯑꯩꯅ ꯂꯣꯠꯁꯟꯕꯩꯅꯦ ꯑꯩꯈꯣꯏꯗꯤ ꯀꯔꯤꯝ ꯄꯤꯖꯅꯤꯡꯉꯥꯏ ꯂꯩꯇꯦ ꯅꯣꯏꯁꯦ ꯌꯥꯏ ꯃꯃꯥ ꯆꯥ ꯍꯩꯅꯧꯁꯦ ꯃꯣꯏ ꯑꯥꯗ ꯈꯥꯏꯔ ꯆꯥꯔꯣꯏ ꯑꯩꯈꯣꯏꯗꯤ ꯑꯃ ꯈꯥꯏꯔꯒ ꯁꯤ ꯄꯨꯈ꯭ꯔꯁꯅꯨ ꯁꯤꯅ ꯏꯁꯄꯤꯁꯦꯜ ꯍꯩꯅꯧꯅꯤ ꯀꯩꯅꯣ ꯑꯗ ꯏꯁꯄꯤꯁꯦꯜ ꯑꯩꯈꯣꯏꯗꯒꯤ ꯁꯥꯡꯕꯤ ꯑꯅꯩꯕꯤ ꯑꯩꯈꯣꯏꯗꯤ ꯄꯥꯝꯕꯗꯣ ꯅꯠꯇ꯭ꯔꯣ ꯑꯩꯅꯅꯦ ꯑꯩꯈꯣꯏꯁꯨ ꯆꯥ ꯂꯥꯏꯒꯤ ꯂꯩꯔꯒ ꯂꯥꯏꯒ ꯂꯩꯗꯅ ꯆꯥꯔꯦꯗꯅ ꯑꯗꯨꯒ ꯊꯝꯕ ꯍꯩꯔꯣꯏꯅꯤ